Impact TV ki helling ta adom ki host Bidyarani Thingujam na yengbiri ba punam muktaram na ukchari. Ngasi ki helling ki topic asida khoina laukhat chariba topic ase hearing loss na taba watpa ki matang dani expert oina lengsin biriba se Dr. Niteshore Moirangthem consultant ENT Surgeon Shia ENT Hospital ni Dr. Bokhoi studio taram na ukchari. Ahan ba makta da Dr. da khoina lakchaning ba wahang ase ngasi ki topic asima na taba watpa haibisi karino haibdo kitang detail oina ham mutata thambi na taba watpa na tragana khoki na ta thibugumba haiba haide mayam common oiba wahaida hairaraga ko masi haije khoina wari ma wa mangang bukanda khoki masi loksan ba watpa na tragana tapu watpa na tragana maduna maramoraga akoida piba chaitheng mayam se asi puna masi punsalaga masi bokana hearing loss and it's magi mana pip amang bahai tare ko adugumni haina khanjai aduga khoi nagi magi part sing se saruk sing se se kari no haibis ju mayamna khara detail oina khanghauna ba doctor na thambi mayamna hambada mayamna khangnai se na si akhigi mapan da leiri bisina khoina pina hai ko adiki na sigi pina sidagi akhona pina I mathau se akhigi makhon khonjel lakpa kan sida khonjel se smai tasan bagi mathau simana tawi collect tawi Madugi khonjel se nakongi canal se nakong manung sida changhalaga nakong makhun je changhalaga aduga nakongi drum sida mana yeiba kan drum se nik ba vibrate tawba madugi vibration se koi drum se gi manung da koi tana ba saru ahum yauje ba ko tana ba saru ahum je hakchang manung da khwai di pipa saru sing ne ba ko masisna amuk punjalaga asuna kan da inner ear haina khigi cochlea da ko adugi magi cochlea se mahi chen mahi yauba kenoni khigi ising da khuna tak thaba kan da wave chat pa maina hojki mahi si da mana vibration jena wave chalhan le ba wave chalhan basina khigi nerve endings me am le hai tare adugi nerve endings do stimulator ga adugi khonjel se electric current on thoga adu nerve tuna puraga brain da bok yohan base masi whole thing se masi bokana na tabagi process to oina lo duga khoina makha ta jarak pada hangjaning base hojik na ta thibagi taba watpagi magi laina sigi condition se je world sida adu maruina India da kaya yamna khoina magi thak se kaya kadai da leirige haidu su thabi World WHO gi mogi research ki matungina di charangna 360 millions world masigi population je world na tabu wat pasina sole India da yamna sathina tabada 1 million gumba gi chang da son bale aduga khra tabu wat pada 1.72 millions gumba le adu masisna piba burden se total population chigi manung da ko pi ba angang sing da 5% di pi ba angang sing oigale tabu wat pase aduna makhoi gi burden se icham chana tabu wat pi gi masing sigi mathakta asagi angang sing na chaukhalaga oigadoba natraga mokhoi na ngamgadaba capabilities myam do atu explore to bungam hande masi se because ngasagi tamba natraga akoina kenoma mahi ma haina bhona bata tab se amaru oidna ko adu masi gi tabu wat pase masi namra mohelaga moise adugi capability se down chala le hadi handa halle ko aduna ultimately economic burden socially burden financially and ngasagi mayam gi oiba interaction do re personality do re adu puna matlo irung sole and the burden se ta sene yeng rogadi am job burden amne aduga khoina makha lak chaning bo hangse na taba watpagi akhoi gi magi level magi se magi makhal kaya ma lerangani adu kai no haibedu su doctor na thambi na taba watpase magi level me am le khoina mild moderate moderately severe profound hena lebo ko asina akhoi gi londa oikre adu bayam na icham chamna commonly kena tona bada tana bada icham chamna akhoi gi gari gumba tabagi makhon krik ka makhon thokase sugumba adigi unana lengbai makhon gumba ko sugumba sina akhoi taba ngamaktaba oragati na traga taba walak poragati akhoi na masi minimal na traga mile hena longje aduga icham chamna akhoi gi angang gumna kappa ati hui gumna khong bata walak ko ati traffic jam gumba na traga traffic ki ahoba makhon ta walak sum bisna khona moderate haina dum haidi mayam gi keno da ko mayam na khang balai ba ko aduga sidigi mu henka khra perform gumba yoraga na even plane gi makhon bok tarak ta ko
adigi gari gi horong mokhong ga se tarak taba adugumba me amsu lei adum sigi stages se akona traga ma gi grading se akona isam thona maina dum khaidu osu yai me amna khangna bai mong da aduga makha tabda doctor na sigi mamang the pan bigi ba magi tongan ba level da economic social life magi sigumba mayam da kaya hani nungai taba awat pa kaya amala kani haibedo akhoi mioi ba magi personality da natraga social life da sigi laina sina haibatare ko ada consequences mayamam do ado miyam na su khanghona ba tanja si lauraga doctor na thambi thamjage angang sina pi ngai te ko akhoi na pi ngai te gi hona horase angang sina pi ngai te ta wala di ngasai gi akhoi na mioi bana adigi atoba jiwa myam di tongan tar se wangang bangamak pa thabak phajana to bangamak pa wakhan khanda bangamak pa dagi ne ada sigi wakhan khanda bangam se poklak pa angang di aham ba yam soli ko son bani na ma si tabna develop tor ka do ne ba magi khoi gi brain gi plasticity hebam le myam haina ba khoi gi angang di semni momong da sem ya kain hype se ko masi loina ma yai tawudabu masigi training masigi required stimulus adi ma adu ohenna ba ma gonda darkar laiba khigi stimulus kum hai tare signal bu hairo like tambi ba hai bro adu myam do punna mak mana develop tok jar ka dong ne ba sida develop tor pasta ta ba hai se u ba na traga ta ba hai se bas yam important oi ba ko urapta ba na traga tarak ta sida ngasai uja taragasu khona tarak tragadi pot si meaning hanbang amakta ba pot khaninga su khangbang amakta ba di copy dang toropa adu magi tawri do kari ginu haibdi angang sina gyan ta jarakta ba ko asmai sum torop sina hayeng angang sina chawkala kanda ngasai speech adi akhoi wa ngang ba se ko wa ngang development sima dum masana delay tok jakrani wa ngang bi development delay tok sina aina keno ma haiba taragasu mana taba ngamdramnina akhoi na pot amaka monda gyan ta hana hona ba maduma akhoi na ngamaro natraga yamna solani hai tare ko masi sumaina sum le rapsina hayeng angang sina chawkala kanda mai career da di pura completely different hadi pura tongan ba lambi ma da chakrani ba akhoi ge normal life ta lagna ba hona ba sida angang si warani ba ko masana silare di angang sina asumba angang natraga na akhoi ge ahalo matam da taba wala ko matam sina ge unemployment gi problem adege thau phangdaba financially khona productive oiba ngamakta ba ko adege mayam ga interaction tawna pada aigi personality do aina hek ngasai ge min haidu di tarak trabni na aina hek khumubda ona tenen hek khumgi bugum ko asumba gi miscommunication gum hai tare ko natraga misunderstanding mayam develop tore sina social life ta yamna kai ba lai ba ko sigi mathakta mu yamna haloi sangraga na mokoi se mu depression gum hai di mayam ga punba phangakta bagi natraga punma ngamakta bagi moida awaba se sisna ngasai gi haloi matam di support yamna dakar oibni na asi support se phangma ngamakta ba se mi na support pijar ga su mana tabadi ngamaktrami na mangon da awaba do dum face to aduna ngasai gi depression gum ba anxiety gum ba ko suma myam lag pasina ma gi life se koina hingba gan ta su hingjara su quality on hingba habam le ko adu quality on hingba se warak ba sigi consequences myam se loina mak tabu war pati loina mak lai masi koina matam chana yeng hoba da kar oi digo doctor se sida koina angang oiringai sida pi ingai sida semba yaringai sida koina magi cd na taba wat pagi magi problem ma condition ma leire na aina khang mama pa na khang hore doctor magi tanaga da physician ka doctor duna khang hore ga di medical treatment as well as magi lifestyle mama pa na piga dori ba magi lifestyle magi imung manung da piga dori treatment sina normal oina natraga improvement kitang laina ma se phahanba ngamra haibudu su thambi phahanba ngame hujikti chawkhalaba leibak sing ko plus india da sumunga re loina jaga puno mak ta yam loi tor khoina neonatal screening program hena ma ta weba neonatal screening program se kaim nate anga jin hek polapaga no man traga nini manungda anga gi taba se kamai to ge khoina check ta howeba ada masidai sida khoina taba walhok targadi ngallinge da kai ta hogda ge se khoina laptop live do masigi screening se hojik mafam ayam da loin mak tonare aduga hena so khoina masu hena pakto jaw thona bu honari bu angang sina taba wat le have se hek khanghok targadi madu ngalinge matam da tanaba khoina
hearing aid po hare natragana akhona training bo hare natragana asagi sign language po hare natragana akhoi cochlear implant gum bo hare adu puna makse tahongna ba koida tanja ama phangaweba once ngasagi brain gi ngasagi akhona plasticity haijari se ngasagi brain se ngasagi laiba stimulus akoi bagi myam sina stimulus piri myam sina brain se train tok jaduine ba ko masigi train to bagi khwaidigi laiba matam se chahi hai pokpudi horaga chahi ani makhai digi na chahi mangabu admaina to adigi matung da di angang se khoina sembada wara ni bako adan matam se am important oiba ngaling da khangob se adan neonatal screening program se masima mayamna mi pong khudimang na masigi kana se lo lobi hogadawni kai mas screening program se da angang ji test obu kan se da tare yam phare tahodre kai to hogadage haiba khoida tanjama phangobdo madu matamdu yam important oiba khoida angang gi hairaga makha tarak pasida chahi amagi makha gi angang da nakong laikhun tauba haina su lairi ko sigi magi maroi ba course se se karino haibidu sthambi nakong laikhun tawbse angang macha da di ahan ga kitang khenei magi keno se because moi da di angang mabu thai ba matam ni na ko adana angang gi nakong gi anatomy siga haidi nakong shemi siga ahan gi nakong gi mong siga kitang khena ba lai khena ba sina kamai to ga da sagi station tube haina angang gi ngau digi horaga nakong bu chat ba tube ama le ba nakong manung se nuksit yau ga dau ne ba ko masigi tube se angang de di kitang horizontal loi ba horizontal loi ba aduga loina na sagi magi size siga body gi size siga kitang sagi chawu mai ga tra amai to bni na sagi mama gi mabu thak pa mama digi mabu thak pa matam si da ko angang sigi massage sum makok se sum haidara le raga di sagi thage bugumba natraga othrop bugumba ko asmai to bukan na sagi nakong si sagi mahija haigalaga khoi ngau yoraga nakong bu yobi chance phange ba ko nakong bu yoradi masana mi gi nuksi le jaga daw jaga adu da admaina mahi chagjala di infection to bi chance mo ne number 2 sagi viral infection gumba khona localized gumba haibisi ko viral makal me am le adu me am duna infection gumba tawraga madu matam chana khona khanghodabadigi natraga lang hoda because angang din nai jo haiba ngam damina ko adu gumba to hobadigi khanghodabadigi nakong le khun tro bi yawi si punamak se akhona angang sina laiho horaba natragana hoigi koubu khopda kitang ta haidi mamai laitho laisin tawbu kitang walak pagum ko sumba tawba adigi kap nung ahing mata kap pagum ko sumba yam yawdi akoina ENT doctor ang phajana tana biraga madugi keno da khangbi hogadong ni ko sina common ore da ahan ga dem kitang khena bado ahan ge dana tongan ba magi keno reason me le angang ge di aduna kaigumba akoina mayam da akoina hygienic bse kaigumba angang mo pi the kok to kitang thangkal bi thapio sagi thagera pa tar ga su madu dana a ngau yo bi chances to handa ba ko adigi sagi lekhun tore tawtar ga di akoina section ga do se mahigumba isingumba anga iruja bibni khangde ko suma matam sida mahigumba isingumba se angang nakong manung sida changhan bidaba akoina lasing natraga thau lupaga lasing sumdo ko lasing umai hapaga hexam bi hoba aduga angang lok thungba se yam important hoy because sai gi station tube dysfunction aina ko gi tube to gi function phajana torok ta se ko mase lok thungba se yam rile ne ko ada lok thungba se ma khoina phajana matam chana lai hoba da ka roi nakong tholok ta na the makha tarak pase khoi ahan dam lak chage adult amasung akhoi gi chahi yam salak laba ahan sing se makhoina na taba walak pagi makhoi gi maroi ba course se karino habi se habi ahan de so akhoi na ahan natraga angang de khoi gi yam pi angang na taba kitang chawkhala pangang chahi ahum mari ma sur pangang se sidagi hauraga sagi chahi trauma tra to ke angang le na ko summa matam bo ki ko jasima amuk kitang khena rap tawe ahan sing ko angang asmaina pigli ba angang hai tare ko moi sing da ding sagi hojigi tube ki function se masi maintain to ge hai tar di angang je allergy handan ba sinusitis kumba handan ba natraga khoi gi tonsil gum yam chawbu gumba adu myam natraga na khoi gi ngogi matakta tonsil ga chamana be adenoid hamam le ba ko moi siam chawgal angang sing de chawgon bani na moi sina hoji gi tube se sigi akoi bida khoi gi inflammation natraga infection hai ko masi se tholaga aduga tube ki function phajana kahen ba ma
नत्रगना अखोगी मोइजना चौखलमनिना ngसागी ट्यूब से अमुमु हांगतोगा ngसागी नुक्सित से नाकोंग मनुंगदि यहोनगदौनेबको अदो मोइसिना नमजलगा थमगा यहोनबो ngamdabako अदुगुम्बा कंडीशन सिंगसे अखोना येंथोकबा दरकार रोय मसिना मुंग नहा खरा अंगांगी ओरे अहन सिंगदना मुंग ngसागी अहन सिंगदसु अंगांगसिसु अनिमा एप्लीकेबल ओइसना ngसागी लोक थुंग नत्रगा साइनोसाइटिस कुम तौबा नत्रगना अखोगी एलर्जी राइनाइटिस ना नातोन महि चेंबा लोक थुंगबा हाक्थि खनबा नातोन फुनबगुम्बा लेदनको सिसना मरम ओरगा ngसागी ट्यूब से फंक्शन वालहलकपको चिंगबा अदिगी वायरल इन्फेक्शन तौरगा कोना लायंग हौदबदिगी नाकोंगदे योक्सलकपा सोक्सलकपको असुमबसे ना अयाम्बा गसागी अहनसिंगी केनोददी ओइना तवे के हाइता चही खरा यामबा अहन हाइतारेको अदुमदना अयाम्बा ओइन तवे याम नुंगाइजरे डॉक्टर मखाताबा वहंग क्याम लेजरी मतंग स्वाइसिगी ओइना दे खोय कमर्शियल ब्रेक अमतंग लौजगे इम्पैक्ट टीवी बु मीटिंग तादन लेपियो ब्रेक की मतुंग द इम्पैक्ट टीवी हेलिंग ता मया बोम खना तराम नोकचरी ngasi ge khoina lokhatchariba topic ase hearing loss na taba watpagi matang deni ngasi ge expert oina lengsin biriba se Dr. Niteshore Morangthem consultant ENT Surgeon Shia ENT Hospital ni makha tabada doctor da khoina lakchaningi base ngahaki mamang de khoina ahan adult sing da amasung chahi yam selak laba sing da karamna magi na taba walakpagi magi maruiba course se kaino se doctor na thambi gre mase sida lakchani ba wahang amana khoya haina ba kaya masule ahan oisalmadi hanurabani deidi na yamna tathiramani kolani sigumba haina ba wahayam sule koina ahan oisala aga chahi yam sala aga na taba wat ba haibase yamna hekta compulsory oraba si thambiyo मसी कंपल्सरी दी नते क्योंकि वर्ल्ड पॉपुलेशन दा येंगरगदी मी हल अहुम खुदिंगी को चाहि हम फु नत्रग हम फु मंगाई मथक तलेबा हंजिंगसे मखोई हल अहुम खुदिंगी अमदी ना ताबदु इवात वालन मसी ना ताब वाट पेसे अखोइना अखोगी टर्मिनोलॉजी दा हादी प्रेस्पाइकोसिस हाइ को प्रेस्पाइकोसिस हाइ से कैसु नते चाहि याम सलक तारगदी नसागी अहल ओइसलक तारगदी अखोगी बॉडी की डिजेनरेशन नत्रग एजिंग लाइदना को अहल ओइसलपगी सिना लाकपसिना हक्चांग सोंदरपसे हक्चांग सोंदरपसे का चप मानना अखोगी नर्व की कंडक्शन कैपेसिटी से मसी सोंदरकनी बको अदा नर्व की कंडक्शन कैपेसिटी सोंदरपसिना ngसागी ताबसे अखोइना ngसागी ड्रम नाकोंग मनुंगी तानाबगी सरुसिंग लैबको असि पुनमक फदुनसु ngसागी लाइबो मखोंदो नर्व तुना कंडक्ट तौबदा स्लो चलगदी नत्रगना मदु यामना कंडक्ट तौब ngambidragadi मसाना ताबा से दम लाइबको मसीगी इफेक्ट से मसी अखोइना थिंगबबदी पांगमदे बिकॉज मसीदी चाही ग लोइना लापनिना को तौबदबु मसीना पीरिब चैथेंगसे मसीदी अखोइना हाइदी अयामबना को मसी अखोइना मसी ngakthoप ngame मसी ngakthoंगनबगी मरमसिना अयामना खोगी ना ताबा वातागदी मदु हेना ताहनबम दरकार ngसागी लाइन पिरप नॉर्मल मक नत्रसु को ngसागी हियरिंग एड कुम सिनबा सुम तौरगा अखोइना अप टू certain workable condition भौती दी यदि चन्नब याब condition भौती दी मी की ngसागी अखोइना वरी शाना मतम द कन्वर्शन नम तौ मतम तको अखोइना ताबगी चांगसे सिबोक्ति फजना अखोइना मेंटेन तब ngame aduna masi masu yengthoga ko magi kyamna solage haibdugi matungina hearing aid makhal lei ko adugi matungina karmana mongonda kwai chana ga dege haisi yengthok piragane akoni hearing aid tum use to bi ahan nekto oiraga chahi hekta yamsila aga na taba wat kani haiba ahan khudi maktadi masi leiteba leite ada matang sida khangjaning bise akoina na taba wat ba na ta thibase akoina matang chana khanghodraba matang chana khanghodragadi khangakpa matamda na khatanatana akhoi samnari ba part singda karam ba jaga da sokpa yabagi chance leibage het na gi function je akoina myamna khangnari se taba khaktani ba ko khangnari se hoi na kongi mapangi sibudi cosmetic te su challe ko yeng ba mi yengi matungina ko adubu na manungi function je ani sui ba amana tabane amana khoi balance khoina chaddi ba lengi ba mai lengi ba kholi tori myam se asi na na bu so ba adu tar disi balance ko kare kani aduna manungi oiba leina myam leba ko sana hada meningitis ka haiba ko labyrinthitis ka haiba moisi taba wat pa loina na balance karak ba the balance karak pa je khoina matam jana yeng hob da kar oiba ko
खरा मदी ngasai balance kai basi loi na se mapung phana adi na tabo ngam kidab su yawe ba ko aduna masi sugum base khoi gi tabo khaktang chuna tab tab du loina related or plus na gi leina se khoina ngasai gi na kung lai khun bu hairu su ko la kung lai khun bu har so khoina makhal tungan ma le adugi matungina khara hena sokchan be aba haiba ma yamna su sokchan ba da khara tap thaba haiba ma adu maina khene adugi matungina magi complications na tragana lying hogda badi ko oi be aba khoi gi khudong thininga ba condition su le ba ko hujik pudi madui condition jing do khara pudi tange because antibiotic tore mayam na ngan na lying bagi chana bi ma la ko adana khara pudi tange tang tar su madu leite har dina te ba adana madu matam chana khoina yeng horaga karama mong da khoina madu shem tok pe age na tragana khoina shem gat pe age hai si yeng horaga madu treatment da matam chana sa thabi ga tamne na ngai jare doctor makha tab da khoina lak chani be se na tab wat pa sida ge khoina kal hauna ba matam chana kari precaution loba ya ba ge habit thambi masi angang da har gadi aina ngasai hajai ba ngasai gi angang mo pithapu mada kokuma khara haigala pithapi ba lok thong madagi yaring nga thopi ba tonsil gumba na tragna adenoid gumba na tragna naton ge allergy gumba leiba mi sing da ko madagi treatment khara thuna tobi hoba masi bu tawringe di ayamana na da yam kana sokbu de khoina kal hobu ngami na sokpudagi masina na kongi oiba tongan ba infection na traga khoi gi mahik chang mana traga inflammation rom da chakra sina taba khoi gi occupational hazard chule occupational hazard hadi thabak tawriba poche thabak tawbu matam sida akoi da pire exposure je samna ha da machine gu manak ta thabak tawbu ko na traga loudspeaker makho yam hogi manak ta thabak tawbu gumba masina sudum akoi da na tab si walan bi ba masina na gi manung gi ba khoina hair cells na amna sensitive ba keno khra yawi masi se khoina moina sum ngasai gi bokon ho bi sum tap tana haturok pai tar smai sum taw bisna ngasai gi up to a certain level khoina transient hai ba malai permanent hai ba malai ba transient si di matam khra madu gi lap thoga madu gi treatment ho raga khoina amu hanna tab si purok pingam ba permanent hargana madugi stage so lan thokraga ta pa se adum wacha khraba akoina shem ba natraga akoina hidan la thana to bude pangam moi da ba adum condition chu le ba sigi occupational hazard kum se masi akoina yamna gena to ba hadi hujiki chana bi da speaker yam hongna thaba isai yam hongna thaba ko so yam to de headphone da yam hong thaba se masi ju phatte sina so loina ma kai bi sugumba akai ba piba adagi plus ngasai ena panjakri ba allergy gumba adagi tonsil gumba natragana adenoid gumba se masi jo kona matam chana laeng horga ngasai gi na kongi function je kona maintain to bungam biragadi adu ordi kona tab se tabu wat pa digi ayam basaruk te kona kam ngame global research ki matung ina ko tab singi mongda angang de khwai digi tab walhan bese amana masagi angang mamai pung digi tabu walaga lakchaba ma sigi heng mathang de leise nakong le khunne nakong le khun to bisi ma yam na mahita khrap phagre adu to gre harga sum lei thok pase masi phatte mahita ba lep khitar su ta sengna manung da soi bu di lei ribra madu gi dam ta khoina kai to hogudage hidana to hogadra na operation ba to hobuta kar bra asim yam si yenga adu gi chap chaba treatment chathabi ga dawne the makata of the coin lak chani se doctor na marak ta su pan bigre treatment options si matang da akoi huji miyam na su kitang sugai na khangna na ba kitang detail oina karam ba treatment option lai bage habitus thambi treatment option sida aham da nakongi anaba haitare anaba sida akoina yamna ngakpa manako plus mayam da su hena khanganing ba mana nakongi anaba je pak anaba phaude naba phawdamnina ngasi hayeng tawraga adum mayam se matam sumlen gi bese masina kmai to geda nakong le khungi drum sopudi ni khangde tabu wacha budno wacha ba more adu natragana khogi manung da changi ba mahik singse moina toxin se na khogi hu chen ba pocha khra puthwe masi sina kai gumba manung da changraga nerve to son gi targadi madu akoina phana semduna su taba dum wat khradabne ba madu gumbagi condition natraga tanja du yaring la andaba natraga even lakpa taraga so akoina yaring nganna madu gi treatment pibi horagadi madu puno mate nga thupu ngam adaide amuk nakong le khun sida mu makhal ani thona khai de ko mayamna commonly makhal ani sing sai gi amana khara safe hoiba ha ba ma
among the unsafe and dangerous over safe over drum gatang horaga tao the amkan soak the be aduga nab copper to the name gonna fall the be aduga mahikra taraga amukra pagiba my shim to lives machine a safe in love aduga mahi tata daba hoigi drums in a changel lagana tragana nakongi saru chathat palina amsuleba ko akhona cholesterol haiba natragana khoi eticoenteral disease hai khoi lon dadi ko saru chathat pilena se masi medi matam sumang manghan biro don masina sum chathokraga manungi saru se taba wat pi ta na ba saru se sum chathok pi ba ta na ba saru chathok sidi amorom da sigi saru chathap leina se dadi ko madu khona secondary yam kana khoi important budi oy but adumaksu oy yam kana lodre hen important wedding asagi saru chathala ga na kongi hek mathak si brain leba ko na kongi hek maning de su brain leba adana sigi saru chathala ga brain ga na konga gi tainai ba saru se masi chathala ga brain lom da changki bugumba natragana adu orde khoi lai mudum ware ko natragana khoi gi na kong maning da singmoi sinus na singli achobu cheli madugi singli se phunjan gi bugumba adumaina solakpa natragana khoi gi nai si makha hek chathar ga ngakson lom da chathar ko natraga brain manung da nai chasalap bugumba adugumba condition asagi khara serious conditions lebe ko serious condition sidi masidi akoina ngami makai lak tringe da laktana ba hona bi hobo ayamana di operation dakar oi adu operation dakar oiduna su madu ngasai complication to thok tringe da khoina madu lying be hor tar ga diko complication de ki thok do de khoina kanba ayama matam loi ngamme ko to matam hau ki bese ase na da ni na ngasai mayam juna dum khar lai thok patare karigumba sum naram da leina sina ko na ba se phora ba adu rete madu risk saukhale adana na ba phorok tar di madu matam manghan biranu tuna ENT surgeon amada manata chapiraga adu thuna laing thopi daga ENT gi matang da yam kanna hojik se kanu to khala iba cochlear implant haibase se karino miyamna su khanghona ba karino ma se karima gi function sina karino haibado adu tapio akoina cochlear implant haibase hakchang da tana bagi natragana hakchang gi special senses khra leba ko adi samna har da ubagumba tabagumba sokbagumba mahau khangbagumba ko sumaina senses mayam lebisi manung da miyoibna khoi conquer tongam se haidi laing ba pibangam se natraga mahuchin bibangam se taba si khakte ne bhuji bhutangam se masigi taba se kamai to geda cochlear implant gi mathau se kaim nate khoi gi nakong sina sokman ki bidagi ngasai nerve tu da sokman ki bidagi angang je akoina phana shema su taba ngam roi da banga natraga punung degi ngasai gi taba ngam dana adum lakraba polokraba nga ko sumaina to bu matam sida cochlear implant gi mathok silai cochlear implant sida akoina ahamba option oina su logde cochlear implant di last option oina lowe last option oina lowe si kai no da ngasai hearing aid ni khangde surgery ni khangde degi medical treatment ni khangde ko suma mi am si tawbul lora kanda masina kaimta kana ba phangdre na traga phangroi da condition leira gadi akoina cochlear implant la kane ba cochlear implant se akoina thengna pi matungina degi plus research ki matungina khwai degi common oina angang da taba wat pa da akoina cochlear implant tawrise masina kongle khunna wat pa degi ayam oin tawe ba plus ngasai polak pada sai taba wala ga polak panga sigi ani sina khwai kaman oi tawe aduna taba ahan no shalaga nerve solaga sahiam jala pai taba wa pusun tawe nakon le khunna hanjan taw degi taba khoi gi nerve sokraga taba wa pusun tawe aduna cochlear implant ge mai mathau se ngasai gi mongon da parts khra yaw je ko implant ge aham da mongon da mic am yaw mic sina khoi no ngangna riba wahai se sei khonjal se mic sina loksan bako loksan laga ngasai manung da processor khoi computer gi chips ke baina ko processor me processor sina gi khonjel se mana pra analyze to thoga aduga electric current on thok piraba aduga electric current sida on thok piraga mapan da khoi gi transducer na ma yawe transducer sina ngasai gi electric current se signal oina on thoga electromagnetic signal da ko on thoga manung da khoina receiver na implant to receiver du ne ba ko transducer ga adegi mic ke kaisna processor ke kaisna mapan da nap ka dong ne ba ko
manung da akoi receiver sina adugi signal se receive tore na ko ado signal se receive toraga amuk ma gi oiba electric current na mu onthoga changaga ngasai cochlea manung se ngasai nerve endings leiba jaga se masida hojiki plan se hapchale na ko hapchalaga ngasai khonjel na mapande la ga nerve ta onthoga da budo adu akoina electric current na nerve to the stimulator ga nerve to na ngasai current do adu pubiraga brain da yihon bigi thabak ne cochlear implant se the cochlear implant se ataina amata yaraktre haira ka the cochlear implant la ka do yam ngai jare doctor matam su loi sele khoina doctor na marak tu se yam phajan pan bigre ado public ki interest ta akoina sigumba sidagi na taba wat basdagi hearing loss sidagi kalhauna ba precaution sing se amuka hana message amu oina ngasi gi thoram si loisin boina doctor na myam da thambi masi ayam mana di hagi angang lom dal aga di aina sa hajari ba lok thung bugum ba lok khulai to bugum ba ko adigi angang pithak pagi mawong ko suma myam jide khoina ngang thupi ra ba ma number 1 number 2 angang sing sa gi ufun gumba maikhu gumba ko manam akan bagumba suma digi khra ngang thupi ba adu maduna indirectly nakolom da nakon lekhulom to bada la an ba do adu adigi khoina kalhan ba ayam mana dingame kitang chokala ka na sa ye tonsil na bo re adenoid na bo re natraga allergy na bo re sumba ma trop ka na kong sole he natraga na kong solo pe condition da lai re ha gi madu gi treatment thuna tuk thopi hobo adu dige mo kitang chokala pa na ha we stage na sa ge na kong lekhun gum lai bu na lai jakra adu na taba sa ge occupational exposure che occupational di thabak tigi oro natraga akoi gi mo khonjel he na hobu tigi oro natraga bomblang mo tha ba digi keno gum tigi makol ahubudigi taba walhan bagumba leidna ko asima khuna over professional hazar sima yaringi khuna masti ngakthop pina hona biraba natraga madu handana hona biraba kari gumba adugumba jaga da thabak tawi haitari tha taruk kumba khudingi ko hearing test ta na bi test tawse masi amom tok thopiraga aise aigi taba gi chang se sogleibra solaktabra aigi thabak se hongtokpa ta kauribra asima se thoppiba aduga hayeng khra hena ahlo isala kandana agi taba walapigi shagi sondarapigi matungina taba wacharapse masi kyam walage na tesok thopirga madugi matungina hearing aid pore natragana atopa means hadi natraga tahanaba ko hena khoina sijina ba yaba khoina means leidna ko adugum basi tok adi adugi kana basi lobiraga sagi socially economically mayam da dependable oiba independent oiba adigi financially productive oiba adugumba punsi mahingama hingbanga mi haise ai mayam da haning yam nungai jare doctor gi chillama matam kya kai thokpidana kanar ba wafum kya na ta ba watpagi matang da thambi bagi damakta anana thagachari thank you matang swaisida impact tv gi heling loisanjare punamakpu khurumjari